State asigi tongan ba mafamdagi Ainna Thingkhraba Lalhoulup Kharagi Nupi Cadre Yaona Meeoi ahum Fagatpa Ngamkhre Hairi. Police ki pau amagi matungina security force na ngarang RPF PLA gi Cadre ama Thoubal district ki Sekmai police station gi manung chana leiba ingorok makhalaikai area dagi fare Hairi. Farba Meeoi adudi Chingakham Rocky Singh Elias Sanathoi Elias Ipumba chahi 39 Andro Torongthel dagi ni Hairi. Mangondagi SIM card amaga loinana mobile phone ama fagale Hairi. Amaromda numit asimaktada security force na senkhai thumkhai tawbada chenabani haiba pripa ki active cadre ama Imphal West ki Singjamai police station ki manung chana leiba Singjamai thongam laikai dagi fare Hairi. Farba Meeoi adudi Nahakpam Sivananda Singh Elias Amuthoi chahi 32 Faugden Moirangpali dagi ne Mahakaloina na miyamdagi senkhai thumkhai tawba loop asigi nupi cadre amasu district asigi kwa kaithel nganapi thong mapalda leiba mayumdagi fakhi Hairi. Farba nupi cadre adudi Devya Mongjam chahi 28 ne makoidagi mobile phone ani iPad ama amade Aadhaar card ama fagale Hairi.